Isa-isana wakal taraba matam khaktada COVID-19 gi laichet asidagi ngakthokpa ngamgani haina miyamna sakhangnaraba sumang lilagi artist Sur Athokpam na Impact News da phongdorakli COVID-19 dagi ngakthoknaba laingak na thamliba curfew na yumdagi thokpa yadana leiriba matam asida walkout tawduna hailei thaduna amadi imagi mating pangduna matam leli haina Sur Athokpam na phongdorakli Ai Sur Athokpam mayam COVID ki matam sibu matokram na yumda lembirige mayam vaccination tawthokpirabro ai sadi nasidagi thama makhai mamangda vaccine kathok sakre ai second dose ki dum mayam ai naijari adu mayam susun jona vaccine kathokpiyo masina COVID tagi ngakthokna ba choba upai amani haina doctor sin takpiri loina na mayam hena khangbiri wafam ni yumdagi mapal thokpa matam essential commodities mayam ama chatte adu mayam chappiru ga su satpa matam da yumda hanjilakpa matam da government piriba SOPsing fazana koi follow to biragadi COVID tinga thokina bada chou mateng mo oigani haibasi ai site gi su thajaba leijaba lona na mayam pawdom jabani aduna mayam tasengna koi haksang sondan ba yade wakhal yamna hena wa ba yade koi immune system tangkhan da basunya ma yada bani maram masina koi mathangi mapokta mapok nipan subada taret subada kari oina pokani haibasi kanamtan haibun namda baina leiba hingiba mapoksida koi tangdu leitaba punsi ama hanagunda amuk lakpa ngamba oirasanu haibana koi tagang sema mapuda su kuma thongminasi loina loina na isa isa na wakhal tabiragadi COVID tagi koi sungsoi sodana ngakthokani haibasi matang su isa isa na thajabiu ai oinadi nongmagi nghaktang ai workout tawjai aduga ai haikon machama ai gi sengbatjaba leijai aduga ai nongmagi ai lei makhong yanjaraga matam yanjai sometimes ai ima gi mateng ngolda kara kara pangjai aduga ai hobby oina ai gilayemba stage dasu sam babo kharan so biramani ai sei sappa ai lage toram ojaga su ai sei si amena ai hobby oina ai pamjaba haitare aduna ai sei track ta kara kara su yumda ai stranger machine na kara kara reset tawjai ayeng lila chala matung da su mayam khanbe paisai singai azana sa kono na hona jari aduna mayam hana ko mani lang to yeng minagi si film bazana yeng minagi si mayam harau ko bazana pangtok pang namna hona minasi COVID tagi mayam ko no laptop minasi COVID ku isa isa dagi tang thok pada isa isa na acho ba thok dang ma lobby wo haidana mayam da ai sai tagi haijabani maram sina hojik yumda laibiriba mayam aduga yengbiriba mayamna ngakhtang to isu mind fresh obinaba laibiriba tension mayam do koktagi kitang to isu relief oinaba ai maike dagi isai matek amatang mayam de hena dialogue oina to haningang mani adu dialogue te lagi artist ojabani na mayam su hena YouTube through da dom hogi atopa WhatsApp through da mayam ama Facebook through da ubiramani ban feel da su ubiramani aduna isai oina mayam da mati amtang kontol tamjage mayam ngatang awa pothami hasi he 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 karamba khusino ne uhalliba aigi mita sukekeda ninthi jabi nangse aigi kanalo sumaina mayam ngatang pothabiu sei simatong kodot tamjage mayam aroboina punmo kolong nominasi long live Manipur imana yaifare stay safe stay home amadi go back corona